ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯅꯤ ꯇꯤꯚꯤꯒꯤ ꯂꯥꯏꯚꯇ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯣꯔꯠ ꯏꯁ ꯇꯣꯛꯀꯤ ꯇꯣꯄꯤꯛ ꯑꯁꯤ ꯑꯦꯗꯚꯥꯏꯁ ꯇꯨ ꯗ ꯁ꯭ꯇꯨꯗꯦꯟꯠ ꯏꯟ ꯗ ꯏꯟꯇꯔꯅꯦꯜ ꯀꯟꯐ꯭ꯂꯤꯛꯁ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯗꯕꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕꯒꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏ ꯀꯝꯗꯧꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏ ꯐꯠꯇꯕꯔꯣꯝꯗ ꯅꯠꯇꯕ ꯑꯐꯕꯔꯣꯝꯗ ꯍꯣꯡꯗꯣꯛꯍꯜꯂꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯏꯖꯨꯀꯦꯁꯟꯒꯤ ꯑꯐꯕ ꯂꯝꯖꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕ ꯅꯨꯡꯁꯤꯅꯗꯕ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯈꯜꯂꯣꯟ ꯏꯪꯅ ꯇꯞꯅ ꯄꯤꯁ ꯑꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯃꯇꯝꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯥꯟꯖꯥꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯝꯖꯒꯗꯧꯔꯤꯕꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯅꯤ ꯍꯥꯏꯔꯒ ꯁꯣꯟꯗꯅ ꯋꯥꯈꯜꯂꯣꯟꯗꯅ ꯂꯥꯟꯅ ꯑꯃ ꯆꯠꯍꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯇꯣ ꯑꯅꯗꯔ ꯃꯥꯏꯟꯁꯦꯠ ꯗꯥꯏꯚꯔꯠꯇꯣ ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯆꯤꯡꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯒꯤ ꯚꯦꯂꯨꯗꯣ ꯈꯪꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯈꯣꯏ ꯍꯣꯡꯗꯣꯛꯍꯟꯕ ꯆꯪꯉꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯗꯕꯤ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡꯗ ꯐꯠꯇꯕ ꯑꯗꯨꯀꯥꯟꯗ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯅ ꯑꯗꯨꯝ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯔꯝꯍꯥꯏꯅ ꯆꯨꯝꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯤ ꯖꯁ ꯄꯦꯔꯦꯟꯁ ꯑꯦꯟ ꯒꯥꯔꯖꯤꯌꯥꯟ ꯄꯦꯔꯦꯟꯁ ꯑꯦꯟ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯆꯥꯁꯤꯡꯅ ꯂꯣꯏꯅ ꯏꯟꯕ ꯉꯥꯛꯇꯅꯤ ꯄ꯭ꯂꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯐꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯤꯆꯤꯡ ꯄꯨꯔꯛꯑꯀꯥꯟꯗꯗꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯅꯨꯡꯁꯤꯅꯗꯕ ꯊꯥꯖꯅꯗꯕꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏꯅ ꯇꯞꯅ ꯊꯩꯗꯣꯛꯍꯜꯂꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗꯣ ꯆꯦꯜꯂ ꯃꯇꯨꯡꯗꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯇꯝꯕꯤꯔꯤꯕ ꯇꯥꯛꯄꯤꯔꯤꯕꯗꯣ ꯑꯗꯣꯝꯗ ꯁꯨꯝ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯍꯜꯂ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯗꯕ ꯊꯥꯖꯅꯗꯕꯒꯤ ꯋꯥꯈꯜꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯟꯊꯍꯜꯂꯛꯄꯒꯤ ꯑꯩꯈꯣꯏ ꯐꯤꯕꯝꯗꯣ ꯇꯉꯥꯏ ꯐꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇꯅꯤ ꯃꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅ ꯃꯇꯝꯒꯤ ꯏ ꯄꯥꯎꯗꯨ ꯌꯥꯔꯤꯈꯩ ꯃꯈꯣꯏꯗ ꯇꯝꯕꯤꯔꯣꯏꯗꯕꯅꯤ ꯃꯗꯨ ꯇꯝꯕꯗꯨꯅ ꯑꯩꯈꯣꯏꯅ ꯂꯤꯁꯥꯡꯁꯤꯟꯅ ꯇꯝꯃꯛꯏꯕ ꯃꯌꯥꯝꯗꯨ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯗꯥꯏꯚꯔꯠꯇꯨ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯔꯤꯕ ꯇꯝꯕꯤꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯝꯕꯤꯔꯤꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯊꯥꯖꯗꯕ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖా ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯍꯥꯏꯗꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅꯁꯨ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯒꯨꯝꯂꯕ ꯂꯥꯟꯅ ꯎꯒꯗꯕ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯇꯥꯛꯄꯤꯔꯛꯀꯅꯨ ꯇꯝꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯀꯩꯗꯧꯒꯦꯗ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯀ꯭ꯂꯥꯁꯇ ꯆꯪꯕ ꯀꯥꯟꯗ ꯌꯥꯝꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯑꯍꯥꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯍꯦꯄꯤ ꯃꯣꯇꯤꯚꯦꯁꯟ ꯑꯃꯗ ꯑꯩꯈꯣꯏ ꯍꯧꯔ ꯃꯇꯨꯡꯗꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯋꯥꯈꯜ ꯂꯥꯛꯑꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯗꯛꯁ ꯀꯥꯎꯍꯜꯂ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯖꯁ ꯏꯆꯥꯆꯥ ꯉꯁꯤꯗꯤ ꯏꯆꯥꯆꯥ ꯏꯅꯥꯎꯆꯥ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯥꯇ꯭ꯔꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯇꯣꯄꯤꯛꯁꯤ ꯁꯤꯅꯀꯣ ꯇꯣꯄꯤꯛꯇ ꯇꯛ ꯂꯥꯎ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯉꯁꯥꯏ ꯂꯥꯟꯅ ꯋꯥꯈꯜꯂꯣꯟ ꯆꯜꯂꯝꯕꯗꯣ ꯀꯥꯎꯊꯣꯛꯍꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯆꯦꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ ꯃꯔꯨꯑꯣꯏꯅ ꯁꯔꯀꯥꯔꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯂꯥꯏꯔꯤꯛ ꯄꯤꯔꯤ ꯆꯥꯅ ꯊꯛꯅꯕ ꯏꯚ꯭ꯔꯤꯊꯤꯡ ꯃꯌꯥꯝ ꯑꯃ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯩꯗꯧꯒꯗꯒꯦꯗ ꯑꯩꯈꯣꯏ ꯑꯐꯕ ꯂꯤꯆꯤꯡ ꯑꯩꯈꯣꯏ ꯑꯦꯗꯚꯥꯏꯁ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯇꯤꯞꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯇ ꯑꯩꯈꯣꯏ ꯎꯍꯟꯕ ꯑꯃ ꯆꯪꯉꯤ ꯀꯝꯄꯤꯇꯤꯇꯤꯞ ꯑꯦꯖꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯒꯦꯗ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯍꯤꯗꯥꯟꯅꯔꯕ ꯃꯇꯝꯅꯤ ꯑꯐꯕꯒꯤ ꯍꯤꯗꯥꯟꯅꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯐꯕꯒꯤ ꯍꯤꯗꯥꯟꯅꯕꯁꯤꯡ ꯈꯪꯍꯜꯍꯧꯗ꯭ꯔꯕ ꯑꯗꯒꯤꯗꯤ ꯇꯥꯍꯜꯍꯧꯗ꯭ꯔꯕ
मखोई की मकोक चंगहलोद्रगदी लाइरिक तमिनी हायरगा हिदानबगी वाखलो याउद्रगदी हयेंग तुंगदा माना ओइरकदग फिबमदु अखोइना जस्ट खंगहलोद्रगदी अखोइ अवाबगी अवाबा ngakto ओइरपय ngasi di kaidore education system already hana de yana phagale ngasi di government school sing example oina harabada je wangkhai high school adagi di lemo popom public high school ngasi di kaidore oja singdona paja pajaba advice mayam adagi di takri tamibagi role model mayam lora ka di ngasi di mama mapa singno su thajabi bedagi ming chanba phangnada dana kiu delemna dana afaba कोई एजुकेशन सिस्टम स्कूल से हौदरे मफम से कोई तमौदब यादे कम्पिटिटिव लादी कईदबी अदुमलब वाखलोन फत्तबदो थाजनदबदो आगांग कईदब चेलगदनो मरम अखोना कईदौरी रिलीफ कैम्प रिलीफ कैम्प मफम मागी शेड्यूल की लाइक तमीगदबनी मरुना सानबीगदबनी मागी माइंड सेट अदुगा मागी मसामु फनबगीदमता आगांगतु फ्रीदा यामना नुंगाइना मागी माथमोय पेन्ना याम नुंगाइजना साननबा लाइक तौबा मतमदना मागी ngसाइगी लाइक तुगी वाखलवन दो तक एडाप्टेशन तौरबा अदुगा दाइ खोय अफबा एजुकेशन सिस्टम अमा अखोय ओहलकदोइबनी अदुगा अखोय जस्ट लाइक तनते अखोय मोरल डिसिप्लिन क्वाइ वेरी इंपोर्टेंट मोरल डिसिप्लिन यावद्रगदि आई लाइक तमगा लाइसु खंगदबा यादेबा ngasi di kaidoi लाइक खैरबा नहारोल मयाम अमा छात्र मयाम अमा तुंगी युबिरेल ओरकदोबे मयाम अमा ngasi डिसिप्लिन यावदबदगी कैदोबा लाइक तमक्ति हैरगा लाइसु खंगदबदगी अखोय लाइक न करिनो लाइसु न करिनो से अखोयना अंगांग से अर्ली मतमदगी अर्ली स्टेज मतमदगी अखोयना तमना तमना माय स्टेज बाय स्टेज जो ताहौदबदगी खंगलौदबदगी ngasi di लाइक खैरबा नहारोल मयाम अमा डिसिप्लिन यावदबगी अखोय मांग मैम उरे थोक्तनबगीदमक्ता अखोय ngasi कई सरकारनसु होनबीबा जस्ट अखोयनसु स्कूलदा ओजा मोइना स्कूलदा कईदगदगेदा मागी लाइरिबा टॉपिक नतना अनदर डे अमदा अखोयना आगांगसिंगदु मोरल एजुकेशन कायना अखोय टॉपिक अमा हापकांदा जस्ट आगांगसिंगदु अखोय क्लास वाइज नत्रगना ग्रुपिंग ओरगसु एजुकेशन नैसिना करिनो मोरल नैसिना करिनो काइसे अखोय आगांगसिंगदुदा तोान तोान मौंग तापीरगदी ओ कांग आगांसिंग खने ए ओके अखोय एजुकेशन हायरगा अखोय लाइक खतरानो एजुकेशन हाइस द लोइना बे अखोय चल्लिजि मोरल छि वेरी इंपोर्टेंट मसे अखोय आगांसिंग खंगल मतुंदा ngasi di kaidore lairiba इंटरनेट कॉन्फ्लिक्ट्स द ख्वाइदगी मरुओइबदि कइनोइदा आगांसिंग जे होजिकति तुम चाबा मफम मतम खंगदना अखोय मखोयगी वाखलोंदा फत्तबा थाजनदबगी वाखलों पुबदो मसिदा अखोय सिगुम्बा टॉपिक सी अखोयना जगह जगह नत्रगा स्कूल सिंग पुथोग मतुंगददी अखोय तपना तपना कोहनबगी अखोय तंजादो अखोय लौबगी मतम ओइरे अदुकांदा कइदोबा अखोय हुजिकी लैरिबा इशू असिदा कइदोबा कांबू मना अदुनी अदा अदानी हाइबसी अखोय स्कूल सिंगददी अखोय यारिबा मखै अखोय अंगांग सिंग वारी सानालमसु अफबा वाहिना अदुगा नुआइबा मोटिवेशन मागी नुआइगद वारी अमा ता हौदोकांदा मदु कौहनबा अदुगाना एजुकेशन सिदी अखोयना तौगदबसी सिनिको अदे अखोय फत्तबा थाजनदबा अखोय करिगुंबा मतमदा लाआगसु मदु अखोय ngakpigदबनी कनबीगदबनी अदु मतमदुदा अखोयगी अफबा एजुकेशन की लंबी अमा अखोय ओइरकदबनी हाइबसी अखोय आगांसिंदा अखोय फजना तंबीगदबनी मतौ करमना अखोय लैरिबा नुसिनदब थाजनदबसे अखोय कोहलगा आगांसिंजिदा लाइरिक लाइसुने हेना मथौ ताई हाइबसे मसीनी अखोयना ngasi पेरेंट्सिंग अदुगान गार्जियनसिंगदा याम चावब रोल लहोनिंगिसि मरमदि मखोयना लौर मतुंदा अखोयना मु ओजाना म ओइना मदुदु ओंथोगा मु अफबदा चेललगदी ngasi रिलीफ कैम्प दा लैबिरिबा छात्र छात्रीसिंग वाखलोन इंगना तपना ममागा मपागा नुचिनना वारी वटाई साबगी तंजा फंगौद्रसु ओजागदी अखोय नोमगी मनुदा सोइदना कंपलसरी सागदबनिना मदुमुगी वारी का मते अमा तौरगदी ngasi नुसिनदब थाजनदबसी अखोय सोइदना कोकप ngamgani हाइबा वाखलोनसी आई मतांग असिदा अखोय थमजगे अदुगा लोइनना कैदोगेदा हुजिक लाकदोरिबा हौरबा पुंसी लाकदोरिबा
punchi sidai koi education dadi kai doge da NEP 2020 haina koi education upgrade to bus da koi ngasi gi education upgrade to ko sida yong da batar gadi koi gi mangjaba natana koi kai su pai te education NEP 2020 hai bise angang sing da khangan ba adu loina na parents sing dai koi matam gi upgrade to ko sini adu kan ai gi isana matam gi upgrade to bus di yaw dragadi ai na hayeng tungda kari gi phibam da laigani ai gi lifestyle maram oina kamdau ni hingani nungai yai phaba wakhalon ing na chingna hingba miyam tinaba mafamda punna hingminabagi wakhalon do ikoi chelaudragadi ngasi ikoi education department se nomugi lekha tarakani machi tadanabagi damakta ngasi topic advice to the student in the conflicts haiba wafamji ngasi topic asi yamaru hoy aduga punchida afaba mi ama afaba yumbirel ama oige haiba taragadi aina hojik leiriba aigi stage se masidagi aikoi semhaugadabneba masidagi aikoi kariguma semhaudragadi fattaba lambidi sangsingibida handokpada wai adubu afaba lambidi tanabada aikoi awaba jagani adubu aikoi na saisa praman tang pijage diamond leiba jagadadi aikoi tingang tumbong mayam sang leiramgani madubu tamna thengna na tawra matungda aikoi diamond du fangadoina aduna afaba mi oige haitadi thengna batai khona batai sangjin batai madugada aikoi afaba ai matik magul leiba aikoi miyoi ma oirakana ngasi gi aikoi gi leiriba manipur sigi mai oiba manipur sigi koi gi pautak loi oiba aduga manipur sigi tinjang kaijang daba ama oina aikoi honaba haibasi yam maru oiba aikoi tanjani aikoi masidaisda aikoina kaidobani haigade angang singse aikoina hujik matamda angang sing phuraga natraga pullaga aikoi lairik takpa natraga tambibagi aikoi matam natre maramdi kainoida angang singse aina phuraga ngasi pharak natraga ngasi toro haiba potu torotraga pharaktraga aina angang du phuraga angang du hayeng di pharakadaba nateba angang singduna kaidoye phuraga pharaga haitragadi hayeng school kararoeba madu ergadi kanada mangje aikoi chhatra erga tungi yubiro legodoriba chhatra chhatri singja aikoi mangjaba adugi matik leigre aduna marum erkanda pubagi mawtadi kaidore aikoi oja sing su hena ojikti oja sing yamna matik magul leiba aduganda miya marakta lusingbo ibangamba education siga mari leinana lusing puren ibangamba aduganda advice mayam pibangamba oja kayamarum yaure kubagi mota ikoi mabu gyan tanba nang asidi kaidore tawraktribado nangi khangdaba jaga yaubra nangna nungaitaba jaga yaubra nangi matam phangdabra natar karino haibadu monde khangdo kanda aikoina magi awatpado mention biraba matungdadi hayengdi soidana another day amadadi masi aikoina tawro haiba homework oigira natragana kaino activity oigira ma soidana torokaneba maduni aikoina angang singi moral semdokwa haise aina ngasi phugini hayeng school kararo another day kada mayamna haitaba khangdaba mayam sum namjilagadi aikoi angang dugi tungi punchida hena khudong thiba phattaba amorom da laktanabgi damakta oja moina angang sing nungsina loina biba loisu loinari hena su makha tana loina birakani aduga matung tarakpadasu chhatra singnasu angang sing chhatra sing oja sing du pamba yam nungsina oja du lakpada harau toba oja sing duga maga nungsina na koinadaba aduga da hangingba wahang hanganba ngambado madu lairakandadi ngasai leiriba internet conflict se automatically macha matomda divert torakani aduga divert tawnabasu honagadabani haibachini aina thamjaningi je aduga aikoina masidaisda aikoi ngasidi aikoi district punamakta manipur gi lairiba district punamakta relief camp da lairiba mama mapasi chhatra narol sing chhatra chhatri sing aikoi adugi matik ware mafam kudimak ayam chacharure angam mateng pijarure piju pi yen khali matung du pi gini aduga tawbadabu aikoina
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗꯨꯕꯨ ꯁꯦ ꯁꯤꯟꯕꯤꯔꯤꯕ ꯂꯥꯡꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯩ ꯑꯉꯥꯡꯁꯤꯡ ꯃꯇꯧ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯧꯍꯟꯒꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯥꯟꯅꯍꯟꯒani ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯖꯒꯅꯤ ꯃꯈꯣꯏ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩ ꯚꯦꯔꯤ ꯚꯦꯔꯤ ꯊꯦꯡꯛ ꯌꯨ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯖꯨꯀꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯇꯤ ꯏꯖꯨꯀꯦꯁꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯗꯕ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕꯁꯤꯡꯗꯁꯨ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯃꯇꯝ ꯁꯤ ꯌꯧꯔꯗꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯆꯥꯛ ꯆꯥꯒꯗꯕꯅꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯅꯪ ꯂꯥꯏꯔꯤꯛ ꯑꯣꯏꯔꯥꯏꯒꯗꯕꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ 인터ꯇꯦꯟꯃꯦꯟ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯣꯝꯗ ꯑꯗꯨꯝ ꯄꯨꯁꯤꯟꯕ ꯑꯗꯣꯝꯗ ꯑꯗꯨꯝ ꯄꯨꯁꯤꯟꯕꯤꯕ ꯄꯨꯁꯤꯜꯂꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯉꯁꯤꯒꯤ ꯅꯨꯡꯁꯤꯅꯗꯕ ꯊꯥꯖꯅꯗꯕ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯃꯁꯥꯅ ꯇꯞꯅ ꯀꯥꯎꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯌꯨꯝꯃꯛꯅꯤ ꯈꯜꯂꯒ ꯂꯩꯕꯒꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯈꯤꯅꯦꯕ ꯃꯇꯝꯗꯨꯗꯗꯤ ꯃꯥ ꯏꯪꯅ ꯆꯤꯟꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯍꯥꯏꯕꯗꯨ ꯑꯉꯥꯡꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯊꯝꯒꯗꯣꯏꯅꯦꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯂꯣꯡ ꯇꯥꯝ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯀꯗꯣꯏꯅꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯛꯈꯤꯕ ꯌꯥꯏ ꯊꯦꯡꯅꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯦꯡꯅꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯊꯥꯗꯣꯛꯅꯕ ꯉꯁꯤ ꯅꯨꯡꯁꯤꯅꯗꯕꯁꯤꯅ ꯀꯩꯗꯧꯏ ꯅꯨꯡꯁꯤꯅꯗꯕꯁꯤꯅ ꯇꯨꯡꯗꯗꯤ ꯈꯪꯉꯛꯀꯅꯤ ꯑꯉꯥꯡ ꯀ꯭ꯂꯥꯁ 3 ꯇꯝꯃꯤꯕ 4 ꯇꯝꯃꯤꯕ 5 ꯇꯝꯃꯤꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯅꯨꯡꯁꯤꯅꯗꯕꯗꯨ ꯊꯦꯡꯅꯗ ꯃꯥꯅ ꯍꯌꯦꯡ BA MA ꯇꯝꯃꯒꯗꯤ ꯑꯩꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗ ꯄꯥꯍꯧꯗꯕ ꯂꯥꯏꯔꯤꯛꯇꯣ ꯃꯥꯡꯈꯤꯕ ꯃꯇꯝꯗꯣ ꯑꯩ ꯉꯁꯤꯗꯤ ꯑꯩ ꯐꯨꯀꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯥꯅ ꯅꯤꯡꯁꯤꯡꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯈꯟꯕꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯗꯨꯅ ꯂꯥꯟꯅ ꯆꯠꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯃꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯦꯡꯅꯔꯤꯈꯩ ꯃꯇꯝ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯑꯉꯥꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯖꯒꯥꯗ ꯃꯐꯝ ꯑꯐꯕꯗ ꯑꯩꯈꯣꯏ ꯄꯨꯁꯤꯟꯕꯤꯔꯀꯥꯟꯗꯗꯤ ꯉꯁꯤꯗꯤ ꯀꯩꯗꯧꯕ ꯑꯐꯕ ꯌꯨꯝꯕꯤꯔꯦꯜ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯃꯁꯥ ꯃꯎ ꯐꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯥ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯒꯥꯔꯖꯤꯌꯥꯟꯁꯤꯡ ꯑꯗꯨ ꯄꯦꯔꯦꯟꯁꯁꯤꯡ ꯑꯩꯈꯣꯏ ꯊꯥ 3 ꯅꯠꯇ꯭ꯔꯒ 4 ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁ ꯇꯤꯆꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯅ ꯑꯩꯈꯣꯏ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯗꯨꯋꯥꯏ ꯖꯒꯥꯗ ꯁꯣꯜꯂꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯗꯨꯋꯥꯏ ꯖꯒꯥꯗ ꯐꯠꯇꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯗꯨꯋꯥꯏꯗ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯇꯥꯟꯅꯃꯤꯟꯅꯔꯀꯥꯟꯗ ꯑꯁꯣꯏꯕ ꯖꯒꯥꯗꯣ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯀꯥꯟꯗꯗꯤ ꯉꯁꯥꯏ ꯄꯦꯔꯦꯟꯁꯅꯁꯨ ꯑꯉꯥꯡꯁꯤꯡꯗꯨꯗ ꯃꯥꯒꯤ ꯐꯨꯕ ꯆꯩꯕ ꯅꯠꯇꯅ ꯖꯒꯥꯗꯨ ꯁꯦꯝꯗꯣꯛꯄꯤꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯟꯅ ꯆꯠꯂꯝꯃꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯣꯡꯕ ꯎꯔꯒꯗꯤ ꯑꯣꯀꯦ ꯄꯦꯔꯦꯟꯁꯁꯤꯡ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯔꯦ ꯑꯗꯨꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯐꯒꯠꯂꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯒꯗꯤ ꯉꯁꯤꯒꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯕꯤꯁꯤꯗ ꯑꯐꯕ ꯑꯗꯨꯀꯥꯟꯗ ꯃꯤꯃꯥꯡ ꯊꯣꯛꯄ ꯃꯤꯉꯣꯟꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯃ ꯑꯣꯏꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃꯃꯝ ꯑꯩꯈꯣꯏ ꯂꯣꯏ ꯂꯩꯖꯒꯅꯤ ꯑꯩꯅ ꯑꯉꯥꯡꯗꯨ ꯂꯥꯏꯔꯤꯛꯇ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛꯇ ꯇꯝꯒꯗꯕꯅꯤ ꯂꯥꯏꯔꯤꯛꯇ ꯄꯥꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯍꯣꯠꯅꯒꯗꯕ ꯃꯥꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯇ꯭ꯔꯦꯠꯇꯨꯗ ꯑꯩꯈꯣꯏ ꯊꯥꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯀ꯭ꯂꯥꯁ 10 ꯇꯝꯃꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏ ꯄꯥꯒꯅꯤ ꯑꯉꯥꯡꯗꯣ ꯂꯥꯏꯔꯤꯛꯇꯤ ꯄꯥꯒꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯄꯥꯝꯃꯗꯤ ꯃꯥꯒꯤ ꯐꯨꯠꯕꯣꯜ ꯂꯥꯏꯟꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇꯨ ꯀꯧꯕꯤꯔꯀꯥꯟꯗ ꯒꯥꯔꯖꯤꯌꯥꯟꯗꯨ ꯀꯧꯕꯤꯔꯀꯥꯟꯗ ꯂꯥꯏꯟꯗꯨ ꯁꯤꯅꯤ ꯁꯤ ꯖꯒꯥꯗ ꯁꯤꯅꯤ ꯑꯗꯨꯕꯨ ꯁꯤ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯂꯥꯏꯟꯗꯨꯗ ꯇ꯭ꯔꯦꯠꯇꯨꯗ ꯏꯟꯕꯤꯔꯒꯗꯤ ꯃꯥ ꯑꯐꯕ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯁꯤꯁꯨ ꯄꯦꯔꯦꯟꯁ ꯑꯃꯁꯨꯡ ꯒꯥꯔꯖꯤꯌꯥꯟꯒꯤ ꯁꯥꯏꯠꯇ ꯊꯝꯖꯔꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯗꯣꯛꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯆꯥꯗꯣ IAS ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯇꯥꯔꯒꯦꯠꯇꯣ ꯉꯁꯤꯗꯤ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯣꯏꯕꯤꯒꯗꯕꯅꯤ ꯑꯐꯕ ꯁꯥꯇ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯊꯋꯥꯏ ꯌꯥꯎꯕ ꯄꯨꯛꯅꯤꯡ ꯆꯪꯕ ꯇꯣꯄꯔ ꯇꯥꯔꯛꯄ
ꯑꯗꯨꯀꯥꯟꯗ ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯛꯄ ꯑꯣꯖꯥꯗꯨꯗꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯗ ꯑꯩꯈꯣꯏ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗꯨꯁꯨ ꯚꯦꯔꯤ ꯒꯨꯗ ꯍꯣꯠꯅꯒꯗꯕꯅꯤ ꯃꯥꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯇ ꯌꯥꯎꯗꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯁꯤꯅꯗꯕꯒꯤ ꯖꯒꯥ ꯊꯥꯖꯅꯗꯕꯒꯤ ꯖꯒꯥ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯈꯔ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯖꯒꯥ ꯑꯃ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯃꯇꯝ ꯑꯃꯗꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯔꯦꯕ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯅꯠꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯑꯐꯕ ꯉꯔꯥꯡ ꯃꯔꯛꯇꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ MMA ꯒꯤ ꯁꯥꯟꯅꯔꯣꯏ ꯕꯝꯕꯝꯅꯒ ꯇꯧꯈꯤꯕ ꯃꯅꯤꯄꯨꯔꯤ ꯏꯃꯥꯒꯤ ꯃꯤꯡꯆꯠꯅꯤ ꯃꯥꯅ ꯄꯨꯔꯛꯏꯗꯣ ꯃꯅꯤꯄꯨꯔꯤ ꯏꯃꯥꯒꯤ ꯃꯤꯡꯆꯠꯅꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕꯁꯤꯗꯒꯤ ꯕꯝꯕꯝꯒꯨꯝꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯁꯨ ꯑꯩꯈꯣꯏ ꯑꯐꯕꯅꯤꯗꯅ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯂꯥꯏꯔꯤꯛꯇꯨꯁꯨ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣই ꯍꯟꯗꯛ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ IAS ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯊꯣꯛꯂꯛꯏ ꯚꯦꯔꯤ ꯒꯨꯗ ꯃꯈꯣꯏꯁꯨ ꯑꯐꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯑꯉꯥꯡꯁꯤꯡꯗꯨ ꯇꯥꯛꯄꯤꯕ ꯑꯃ ꯆꯪꯉꯦꯕ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯇꯥꯛꯄꯤꯒꯗꯕꯅꯦꯕ ꯃꯇꯝ ꯆꯥꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯥꯛꯎꯔꯒꯗꯤ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏ ꯃꯇꯝ ꯃꯥꯡꯍꯟꯕ ꯐꯠꯇꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯥꯛ ꯂꯥꯝꯃꯤꯉꯩꯗ ꯃꯥꯒꯤ ꯃꯄꯨꯡ ꯐꯥꯕ ꯆꯥꯛꯇꯨ ꯄꯤꯖꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯛꯇꯨ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯈꯤꯕꯗꯣ ꯃꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀ꯭ꯂꯥꯁ 3ꯒꯤ 4ꯒꯤ 7ꯒꯤ 10ꯒꯤ 9ꯒꯤ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯃꯥꯒꯤ ꯇꯟꯖꯥꯗꯨꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯃꯥꯒꯤ ꯑꯋꯥꯠꯄꯗꯣ ꯃꯦꯟꯁꯤꯜꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ NE 2020 ꯍꯥꯏꯔꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯑꯗꯨꯀꯥꯟꯗ ꯑꯐꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯦꯗꯚꯥꯏꯁ ꯇꯨ ꯗ ꯁ꯭ꯇꯨꯗꯦꯟ ꯏꯟ ꯗ ꯀꯟꯐ꯭ꯂꯤꯛꯁ ꯏꯟꯇꯔꯅꯦꯜ ꯀꯟꯐ꯭ꯂꯤꯛꯁ ꯍꯥꯏꯕ ꯖꯒꯥꯁꯤ ꯁ꯭ꯋꯥꯏꯗ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯂꯩꯇꯥꯅ ꯍꯤꯡꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯥꯡꯉꯦ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯇꯥꯒꯅꯨ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯍꯦꯛ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯥꯕꯤꯔꯛꯏ ꯃꯥꯅ ꯑꯗꯨ ꯍꯦꯛ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯔꯤ ꯑꯃꯗ ꯄꯦꯔꯦꯟꯁꯤꯡ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅ ꯍꯦꯛꯇ ꯍꯧꯗꯣꯛꯄꯤꯕ ꯉꯔꯥꯡꯃꯛꯇꯗ ꯏꯆꯟ ꯅꯨꯄꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯉꯨꯖꯝꯒꯤ ꯃꯥꯒꯤ ꯊꯧꯅꯥ ꯑꯩꯈꯣꯏ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯃꯥꯅ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯅꯤꯡꯊꯧꯈꯣꯡꯗ ꯕꯤꯁꯅꯨꯄꯨꯔꯗ ꯅꯝꯕꯣꯜꯗ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯕ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯏꯆꯜꯗꯨꯅ ꯀꯩꯗꯧꯕ UNꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯛꯄ ꯗꯤꯂꯤꯒꯦꯠꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯒꯥ ꯃꯅꯤꯄꯨꯔꯒꯤꯁꯤ ꯑꯩꯈꯣꯏ ꯁꯤꯅꯤ ꯍꯥꯏꯕꯗꯨ ꯃꯥꯅ ꯂꯥꯎ ꯈꯣꯡꯗꯅꯒ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯒ ꯄꯨꯊꯣꯛꯇꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕꯗꯣ ꯃꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯃꯔꯝꯗꯤ ꯊꯧꯅꯥ ꯂꯩꯕ ꯊꯧꯅꯥ ꯂꯩꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯀꯔꯝꯕ ꯊꯧꯅꯥ ꯑꯐꯕꯗ ꯊꯧꯅꯥ ꯂꯩꯒꯗꯕꯅꯦꯕ ꯑꯐꯕꯗ ꯊꯧꯅꯥ ꯂꯩꯕꯁꯤ ꯀꯩꯗꯧꯒꯗꯕ ꯉꯁꯤꯗꯤ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯁꯦꯝꯒꯠꯍꯧꯗ꯭ꯔꯒꯗꯤ ꯉꯁꯤ ꯏꯆꯟꯅꯨꯄꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯇꯧꯔꯤꯕ ꯊꯧꯅꯥꯗꯣ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯕꯁꯨ ꯌꯥꯏꯑꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯂꯦꯝꯅ ꯃꯥꯡꯕ ꯈꯛꯇ ꯑꯣꯏ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡꯗꯣ ꯀꯗꯥꯏꯗꯒꯤ ꯇꯝꯒꯅꯤ ꯄꯦꯔꯦꯟꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯒꯗꯕꯅꯤ ꯅꯦꯛꯁ ꯇꯨ ꯅꯦꯛꯁ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯗꯨ ꯀꯔꯤ ꯇꯧ ꯀ꯭ꯂꯥꯁ 3ꯗꯒꯤ 4 ꯀꯥꯕ ꯍꯥꯏꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯅꯪꯒꯤ ꯑꯍꯣꯡꯕ ꯂꯩꯔꯛꯏ ꯑꯗꯨ ꯁꯤꯅꯤ ꯑꯗꯨꯒꯗꯤ ꯍꯌꯦꯡ ꯅꯪꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯂꯣꯏꯔꯀꯥꯟꯗ 12 ꯌꯧꯔꯕ ꯃꯇꯨꯡꯗ 12ꯇꯒꯤꯗꯤ ꯅꯪꯅ ꯂꯧꯒꯗꯧꯔꯤꯕ ꯁꯕꯖꯦꯛꯇꯨ ꯀꯔꯤꯅꯣ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅ ꯁꯤ ꯂꯧꯒꯗꯕꯅꯤ ꯁꯥꯏꯟꯁ ꯍꯥꯏꯁꯤꯅ ꯁꯤꯅꯤ ꯑꯥꯔꯠꯁ ꯍꯥꯏꯁꯤꯅ ꯁꯤꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯦꯊꯃꯦꯇꯤꯛꯁ ꯍꯥꯏꯁꯤꯅ ꯁꯤꯅꯤ ꯑꯦꯟ ꯗꯦꯟ ꯀꯩꯗꯧꯕ ꯇꯨꯔꯤꯖꯝ ꯍꯥꯏꯁꯤꯅ ꯁꯤꯅꯤ ꯀꯥꯏꯁꯦ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯈꯪꯍꯜꯂ ꯃꯇꯨꯡꯗꯗꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛꯇ ꯃꯥꯒꯤ IAS ꯊꯥꯕ ꯗꯣꯛꯇꯔꯦꯠ ꯃꯦꯗꯤꯀꯦꯜ ꯇꯝꯅꯤꯡꯕ ꯐꯥꯎꯗ꯭ꯔꯒꯁꯨ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯠꯂꯒꯗꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯔꯤꯖꯝ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯅꯁꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠꯂꯛꯏꯕꯁꯤꯗ ꯑꯩꯈꯣꯏ ꯇꯨꯔꯤꯖꯝ ꯍꯥꯏꯁꯤ ꯁꯤꯅꯤ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯗ ꯈꯪꯍꯜꯂꯒꯗꯤ ꯑꯣꯀꯦ ꯇꯨꯔꯤꯖꯝ ꯍꯥꯏꯁꯤ ꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩ ꯇꯨꯔꯤꯖꯝ ꯇꯝꯕ ꯌꯥꯏꯅ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯤ ꯇꯨꯔꯤꯖꯝ ꯅꯠꯇ꯭ꯔꯒꯁꯨ ꯑꯩ ꯁ꯭ꯄꯣꯔꯠꯁ ꯂꯥꯏꯟꯗꯗꯤ ꯁꯤ ꯌꯥꯝꯅ ꯑꯩ ꯃꯤꯌꯥꯝꯗꯒꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯐꯥꯎꯔꯒꯗꯤ ꯑꯗꯣꯝꯗ ꯑꯐꯕ ꯂꯝꯕꯤꯗꯣ ꯄꯨꯔꯛꯑꯒꯗꯤ ꯃꯥꯅ ꯐꯔꯒꯗꯤ ꯃꯉꯣꯟꯗꯒꯤ ꯃꯇꯧ ꯇꯝꯕ ꯌꯥꯕ
ꯇꯝꯒꯗꯕ ꯇꯝꯅꯤꯡꯍꯟꯕ ꯑꯩꯈꯣꯏ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯗꯤ ꯉꯁꯤ ꯀꯩꯗꯧꯔꯦ ꯁꯥꯇ꯭ꯔꯁꯤꯡꯗ ꯉꯁꯤꯒꯤ ꯏꯁꯨꯁꯦ ꯉꯁꯤꯃꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯗꯥꯏꯚꯔꯠ ꯇꯧꯍꯟꯒꯗꯕꯅꯤ ꯇꯞꯅ ꯗꯥꯏꯚꯔꯠ ꯇꯧ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯃꯇꯝ ꯑꯃꯗ ꯁꯣꯏꯅ ꯂꯥꯛꯀꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯑꯩꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨ ꯃꯄꯨꯡ ꯐꯥꯅ ꯈꯪꯉꯒꯗꯤ ꯁꯤ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯗꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣই ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯏꯁ ꯂꯧꯕ ꯇꯥꯏ ꯑꯦꯗꯚꯥꯏꯁ ꯂꯧꯔꯀꯥꯟꯗꯗꯤ ꯑꯦꯗꯚꯥꯏꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯇꯨꯡꯒꯤ ꯑꯐꯕ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯌꯨꯝꯕꯤꯔꯦꯜ ꯑꯃ ꯑꯣꯏꯕꯗ ꯑꯣꯖꯥꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯃꯃꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯃꯁꯨꯡ ꯇꯨꯡꯗ ꯑꯐꯕꯇ ꯑꯣꯏꯔꯛꯑꯣ ꯍꯥꯏꯕ ꯋꯤꯁꯁꯦ ꯁ꯭ꯇꯨꯗꯦꯟꯁꯤꯡꯗ ꯄꯤꯖꯕꯒꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯇꯣꯛꯁ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯩ ꯊꯦꯡꯛ ꯌꯨ